ngasi chanabagi mathel-da chempak khara mireibak miramdamdagi saraga lakpa noodle khara sangom khara sina brew gi hapchale exploring manipur logo am napsale khurhaiba khutsem kanguna metal khara saudo halaga saba steel gi direct pudi oiramaro steel gi manba samasamaga samas lae ising asabagi chafu ama hairaga thaknaba mireibak miramdamdagi lapna tamna lakpa mak haigadra cup haigadra amakta haiba yaraba amaga ready lere sem sare cup su thame thangom su thame sama su lae noodle su lae sempak khara jima su lae kini yaw de bi thangom ni human hazat thada da bida furi khawda sat ekta hapchan ba wonderful.